Mama, first class haragadi thak yam wangbudu khangnai. Second class haragana yamna phabasu natab. Yam phattabasu natab. Anigi marakta leiba haibadi mayayda leibadubu second class. Oh. Mi ani khatnarakpada mayayda lepaga khamdo iba mi du second class kaurene ko. Mi ani khanabada mayayda lepaga khamdo iba mi dubu second class kaunaradi. Udi langshibu ma chumdrabane ta. Chumi mama chumi. Mi khanabada mayayda lepaga khamdo iba mi do. Ngasidagi second class kaure. Aduga mama amanane. Third class. Masini mini am tanarish. Third class haisina kamdo wujat mune ta. Mama. Yam sokhattaba mi. Ikaiba sukhang khangdaba mi. Wari shaba yaba shanaraga aruibada adu su heta haiba. Hayingda hairaga ne. Athumba hauda tongba nataba. Amaduda yam pamjana tana tongba. Adugumba hayingduga manaba midubu third class kawi. Ado Mamadi adugumba third class ki manungdaga chande ko. Kadaidagi. Mamadi third class ki mi nati. First class ki mi. Mamagumbadi iramdam sida atang. Oh. Ay, nangi sado nga sidi sanggo mo ina siyam ohay. Ay, makataw atang. Laikai sigi larikti tamning ba. Siendi lejada ba. Angang singi yengduna schooling khali. Mingjan sen thagi phi yam logde. Chumme. Aidi schooling khatlaga sien tangge khanba midi natti. Aina larik tamba phangaktabadu khalluragane. Laikai sige angang singa se larik tamaningbadagi ne. Schooling khatkibani ne atang. Asumbani mama. School sidagi ne. Ay ngasi phawgo lupa ma phawgo lawdri. Oja singi thagi sen soiba yadi haidana. Angang chada loina sinak. Mama gi thamoi sengjabaduna ngasidi. School se sahi ahum mari sida. Angang sing oja masing yam hengkale. Mamana yamna ningamdri base. Aina larik hehongda basini ne. Adubo mama ji hojikti English matik khara ngangba ngammasidi. Miga wari sanarakpada English matik thetpasina larik aibai hek mali dana. Adugo mama English ti tamba ngakna hairo. Mama si yugumba ngawraba natraga hek shawraba. English ti ne masa mathanta zar thola. Tension gumba leira kande English hi matum te hekta thole eba. To aina takuna khajikta mamana khangmuni henjelai. Aina yetum pikhraga mamana singang puthorokpa gumbani. Tang mana kanglabau pamida ising chairi dubu kana khigadrane. Ine thajadabai wani mamsi yam hairabani ko. Se sangom ta. Yare. Ay nangi je sugar free oibra. Karino da sugar para phairing ture kaino da. Ay sugar free. Larik hitaba singang na bawadra ta. Ine sini thaktabra haibane. Oh. Mingonda dingamdre rega. Is yonggi kangjadaba lairi haijadaba nupi angangsingda lon anaba tamiba English ro. Ha, lairi tamba topi ro. Ha, ay bu larik tamba tu oiba. To. Ay khoi na lon jaba sangom di sugar suk thak de sugar suk thak dre. Ay khoi di isay karagatang jarak pa do. Mama.
ine aina haidi haibiganu angang chado school gi sienduna government gi thaba ma wanomi na taine